Nupilal Tharom Yauba Lakpasing Komtopio Haina Tamlakle, Haukiba Sahi Singda Pangtopogum Tasigi Tarani Toy State Level Celebration Manipurgi Tampaklam Ayambagi, Nupi Ima Ibel Ise Selkia Yauna, like Kulembis Hanglengi Holder, Nupilal Nixon Thorom Park Sound of Pangtok number Sam Sabaloide, Thoromasigi the Makmiana Lakpada Mamana Masap. Pamba Atia Masugi Piral Puduna Masung Tetuna Gari Sing the Laknagane, Handaki Pala Nasina Lanzina Ripunamak Mayumda Hanjanaba Amasung, Crisis Asigi, Solution Poroknaba Pandam Tamle, Celebration Asida Lebak Miamki Taudang Yariba, Ipa Sanglaba Ibung Saglaba Punamagnasu support Tobio, Lunana Numit Asida, Satakado Ripatota Saddown Manung the Nupi, Maruki Piral Puduna Lakposing, Komtokpio, Puarigi Tanka Asibuchi Tadana, Pangtopangam Handa Ohenbio Haina, all Manipur Nupi Maruki Maikadigi Apple Torokle. Cold web ki Manipur yauna yellow alert lauthokre hari. Indian Meteorological Department IMD na Manipur yauna awang nongpo amasung awang Bharat ki saruk singda ka hena laisil thagani hena lauthorokpaga loinana. Miyamna section na bagidamak yellow alert lauthokre. Awang nongpo ki oina Manipur, Mizoram, Meghalaya amasung Assam na singba state singda ngasinumidang dagi hauraga. Chanliba thasigi tarani thoi phawba laisil ka hena thagani hari. Maduda natana Punjab, Chandigarh, Madhya Pradesh, Chhattisgarh, Telangana, Uttar Pradesh, Odisha singba state singdasu ka hena laisil thabagi phiba mayoknagani hari. Phiba masi mathangi numit khara nidasu leiba yai hari. Awang noksup amasung India gi noksup thangba saruk singda December tara amasung tarani thoi asika hena laisil thagani. Yellow alert laukhokiba mafam sing asida leiba miyamna section bagi tangai fadaba lei. IMD gi official website changduna oirakpa yaba phibam sing adu khangdoknaba honagadabani hari. Awang Bharat ki saruk singda di phibam masina maram oiraga ingbagi chang Celsius degree 2 dagi 4 fawda haitharakpa yai hari. Apunbo Kholau Lorokpada Center na tumina laithokpa ngamloi hana thamlakhay. National People's Party NPP gi National Vice President Irengbam Hemosandrana ngasi Imphal International Airport ta thungkhre. Imphal gi International Airport ta NPP gi Manipur State Unit ki thaupuba singna mahakpu taramna okay. Mahaki political gi anoba khongthang asida pawmi singna hangbo wahangda Irengbam Hemosandrana hai. Awang nongpok lamdam gi state nipana sigi oiba asetpa amatoiba phampak ama sagalakpa asida anoba Manipur gi Mayolama Puraknaba Punamak na saruk yaminarase. Regional political parties singi apunba kholau laurakpada central government na tumina laithokpa ngamoy haike. Mahana hai anoba political gi khongthang asida thawai haksang yauna saruk yagane. Manipur da oiba phibam amade awang nongpok ki oiba apunba gi kholau amagi damak khongthang asida saruk yagane phongdokhe. One North East haiba kholau gi makhada awang nongpok lamdam gi regional parties sing punsinduna haukiba November 13 Agartala da pangthokiba mega rally aduda saruk yarorba matung ngasi Manipur Halakiba Irengbam Hemosandra December Marida NPP ge National President Konat ke Sangmana Khuyek Piduna National Vice President ki pham asi hapkibane Panbaya bade hojik state asida oirakliba rajniti gi ahongba asida National People's Party da National Vice President oina hanagi Speaker Hemosandra lakhiba sina awonba kharadi porpa yai hana thajanade Poppy thariba mafam singda wa thana bohona re haina Anurag na phongdorakre Manipur ki sing da Poppy pambi paktak nana thariba sing asi thengnana ba Manipur lenga ki Forest Department na thabak lokhot pagaloinana Poppy pambi thariba mafam sing da paksana wa pambi thana bohona ri haina Manipur lenga ki Principal Chief Conservator of Forest PCCF Manipur Anurag Paspai na phongdokhay pawmi singda wa ngangladuna makhata na haikibada marilena department gi maikai dagi mafam kya da leptana Poppy pambi tharbi sing check tawduna haiba mafam sing aduda Poppy pambi sing manghan khraba matung wa pambi sing thajina ba honade khongthang asigi saru ama oina haukiba sahi 2024-25 amadi 2025-26 phawbada hana Poppy pambi tharamba lam hectare chatukani phumanga da wa pambi thajinba ngamkhre wa pambi sing asi belu wangba industrial plant ama oibaga loinana department asina wa pambi thabada khumang sauksinaba miyeng thamduna singmi singna Poppy pambi thabagi mahota wa pambi thaduna senthok leba hengat hangane forest department stairs the law thugaraga Poppy pambi thariba sing kup sen senade haukiba sahi phawbuda lam hectare lising tara ta tharamba Poppy pambi sing mahan khibuga loinana chaliba sahi asigi data sem saba loire haiki sengdora kre Handak pangthokiba Manipur Sangai Festival 2025 ta saruk yakhibadu soikre amasung matungda asigumba asoiba se amuhana thoktanaba aikoina lepna re haina pause gi thongda lebak miyam da sengdok sari haina ILDS amasung ILDS Nursing Institute na sengdorakle
Sahi aniga tha taret hanna yengludraba yum kayamarum phibam sokna leramba kokomina thengna khari ama ata thoklaba singi sang yenglaga sel phanghanaba kokomina Bisnupurgi Deputy Commissioner da hijackre hari Lanjenarubadagi mayum da hanjilaklaba Laimaram waroi singi khunja singi yumthong khuding sangduna ama ata thoklaba phibam yengsinbinaba Coordinating Committee on Manipur Integrity na Bisnupur District Deputy Commissioner da aiba serol pesinduna wakat khre Laimaram waroi singi phibam yengsilba matungda Rehabilitation and Resettlement Committee of International Displaced Person Bisnupur District Thausu Puriba Deputy Commissioner da Pisin Kibaserol Adu the High Matam Sang Yingsinbita Bamaramna Yum Mari Mapung Pana Ama Ata Toklam Batengnaki Hide Yum Sing Adu Nauna Sabagi Matau Targane Kul Adu the Lady Yum Tong Ayam the season of Yaba Toilet Matikzana Lake Maramna Swas Barat Abiangi Wahantok Lehelaroi Yum Taret Mapung Pana Ama Ata Tokpagi Matakta the Yum Sada Homudratagi marpu pawa nauna semjin sajinba mathau targane phibam soklaba yumsing adu yengsilaba matungda mathau tabagi matungina yumthong khudimakta selgi tengbang pina ba thorang lokhat piyo haidi Laimaram waroi sing sangpham the security ngak senbagi matangda serol asina hai tongan ba CSO amasung maikai kiyadagi mateng pangba lakpa misam yamna khulasida sangna ba honaba the security na apanba thohanba maramna Arembada matam mahale hauzumaki oina khulasida kudong thiba thoningai oidaba maramna khulgi sangphamda section thorang local security person sing adu kuki na khundaba mafam amasung Meitei na khundaba mafam gi marakta oina thambiduna section thorang lokhat piyo khulgi sangphamda security person masing yamna thamba maramna khulja sing sangthok sang sen tawbada sauna awaba mayokna re serosna makhata na hai kokomina mafam adugi phibam yengsinwa chatpada security gi oiba maramdagi matam sang Kulda Sangba Yakide, Kunja Sing Amasung Mating Pangba Lak Liba Sing the Tenariba Kudong Sadaba Sing Ase, Kokhanaba Akanaba Taurang Ama Lokot Pio Hade, Panbayaba de Kaloki Iran Maram Oiraga Sahi Animakai Hen Lanzena Rudaba, Laimaram Waru Singi Kunja Sing Tasugi Ahan Basayol Degi, Lengaki Akanaba Taurang Amagi Makada, Masamasagi Mayumda, Hanarapa Hau Krabane, Matam Sana Yengsin Bitaba Maramna Yum Ayamba, Pibam Soklam Bagalena, Nauna Amuk Sabagi Matautaba Yum Kiamarum Suyauri, Lena Kokomi Gitim Amana Awaba Tarba Miam Aduge, Pibam Haktena Yengsin Kibane Hade. Sangai Festival Saruk Yarubada Panglak Senpam IDP Sing the Sina Haluhaina Hematukumana Pongdokre. IDP Sing Masamasagi Mayumda Hanzel Hanaba Takiba, Matam Lorakadaba Numit Konatoi, Kaktamak Naire, Lamboy Konang Kong the Satarapa, Internal Displaced Person Singi, Protest Numit Mapani Sujin Kray, IDP Singi Protest at the Wangang Laduna, Wael Kati Pausege Editor, Ningombam Hematukuman Haiki, Sangai Festival Pang Topigano Haina. IDP singna thinkibadu maram ani khakne maram amana festival adu da thadariba senpham sing adu awaba nanglaba miyam da thadabiyo haiba ama aduga atopa amana miyoibagi phangpham thokpa haksim phangalo haibasine mahana haiki yamna nganna haibade thoramadu pangthok tringai mangjawnana kokomi amade IDP singna sangai festival da miyam saruk yabigano haina lauthoke adubo miyam gi wakat adu tadana miyoy kharana saruk yakhe aduga hujikna saruk yaruriba kangbu aduna lanjakre ngakpiyo haiduna social media da amade pause singda pik thana phongnare adumna tawraga wathok ase loisinba chumloi madugi mohota makhoina festival aduda saruk yarubadagi Panglakpo senpham adu envelope amamamda haplaga IDP singgi welfare da sizinanaba thila u haifam thoi sumanglila party mangana so utpada sel kaya yamna pirakhibage jagoi saba artist singdara amadi association dana lupa kaya yamna pirakhibage habadu loina makoko migi khutta leramgane makhoida sangai festival sileba kangbuna sinarakhiba senpham sing adu mayeng amata tahandana sinahnaba kokomina thodang lofam thoi Manipur University gi law department gi head Dr. Y Preman Haiki, Sursarpur the Leramba Meitei Sing Mapamadu the Sang the Bayaroi, Madu, Ekoi Punamaki from Topo Ratni, Right Assisoi the Namaki Ikaikona Pam to A, Miambu Mapamadu the Sanghan Bahabasi government get Topam Topani, Amasung, IDP Singna, Ekoi Mapamadu the Sweden Sangani Habasi, Asep Pidep Amagalina, Laiga the Bane, Ekoina Maduna, Ningsing Mangzing and Lairagadi, Ekogi Rat Ma Kibaga Sap Managane, Matam Sangba Natraga Sang the Bahabadu, Yang the Bane, Ekogi Ponapam Lamdam, Oid Yum Duda, Sang habdi thing ba habsi leba sigi lona yaro haike
Pung ahumdagina mangagi matam pibinaba MP Bimolna taksinkhre hari Manipurgi matangda khananaba yamdrabada pung ahumdagi manga phawba matam kaithokpinaba Inner Manipur Parliamentary Constituency gi MP angomsa Bimol akoijamna taknakhre Lok Sabha da Bande Mataram gi discussion da saruk yaraduna mahana haiki lebasigi oina maru eba wafam kya khanabagi tangai fadaba lei adubu parliament ta pukhatuna khanaba taude Manipurgi matangda yamdrabada pung ahumdagi manga phawba kaithoktuna khanaba mathau tai Laibas da mayok nariba unemployment pollution Manipurgi crisis samadi mioi lising hom phumanga henbana mayumda hanjinba ngamdana lairiba asigi matangda mapung phana khanaba mathau tai haina sumahana phongdokhe Isai leplagani haidi Manipurgi class 10 amasung 12 exam thagadoribasing asigi yenglaga laknaba February amadagi amiki oina isai nongmaigi thoramsing exam loidriba phawba leplagani haina apunba Manipur matam isai kanglop amiki mifam amana ngasi warep laukhre sumang thelong lampak laikai laikai gi community hall sing amadi outdoor punamaka hariba matam asigi manungda pangthokloi adumakpu hariba examination singi manung oirabasu auditorium soundproof oiba ka singi manungdadi isai pangthokpagi ayaba laigani hari Japan da yuwa habda mioi kontra sokle awang thangba Japan da ngarang ahing Richter scale 7.5 yauna yuwa hakibagi thaudok da mioi kontra hena aso apan nangle thaudo adu thokraba matung da mari lainaba authority na tsunami gi alert lauthoki thaudo aduna maram oiraga awang thangba Hokkaido island da infrastructure amadi lambi thong kayamarum ama ata thoki hauju phawda mioi kontra hena aso apan nangle haina prime minister Sane Takaichi na confirm tawki Aomori island da yum thong lisinganiga satra rom da mai phangan bangamle yuha ha khraba matungda JMA na awang thangba sarukta meter ahum hena wangna tsunami lakpa yabagi oithopa leibana mipung khudima mikumna hom singna laina bakhangan ke mangjauna na section tharang lokhat poina mioi lising kunganipan rom saphagada ba maphamda hongdo hanke yuha ha kibagi chaitheng namaram oiraga Shinkansen bullet train gi service matam khara lepke hairi Thailand, Cambodia khud thoknabada tara sire lak amarom lanjen rehari Thailand amasung Cambodia gi marakta kanamong da makhata na khud thoknarakpaga loinana ngasi mioi tara leikhidre nakalani makki mioi lak amarom hena lanjen aduna leire report amagi matungina Cambodia gi maikaida misam taret amasung Thailand gi da lami ahum sire nakalani akanamong da khud thoknarakpadagi mioi lak amarom hena mayumakai thadoktuna saphagadaba maphamsing da lanjen aduna leire Thai army gi statement matungina haujuk phaw lami ahum leikhidre ngarang Thai army ama sikhibaga loinana ngasi lami ani sikhi Surin province ta chatharkiba attack ta ngasi lami ama sikhi atopa amaduna Pribiher temple manakta grenade langsilakpadagi leikhidabane Cambodia gi oina akhanaba mafam manga da khundariba myosing saphagadaba mafam da thaidokhinaba thaurang lokhatpa haure yumlonaba leba ani akanamong da khud thonarapadagi Cambodia da education ministry na Thai border manak nak na leba mafam singda mahai tampham loisang singda matam khargi oina thonglon senna bakhangan khai nakalani ceasefire lauthokraba matung amuk nawhaunana khud thongna rakhibani hairi council na loba class 11 amasung 12 ke exam pangthokadaba matam lauthokre Council of Higher Secondary Education Manipur Boss Hamna Loba Class 12 ki Higher Secondary Examination 2026 mathang sahi ki February 13 tagi haurgani Council na thokpa cherol amagi matungina Class 12 ki examination asi mathang sahi ki March kun phawba chathagani School singna practical exam sing mathang sahi ki January kun 13 phawgi manung da loisingani hairi amarom da Class 11 ki exam na mathang sahi 2026 ki February 13 tagi April Mari phawda pangthokani practical exam na February manga phawda loisingadabani haina council gi controller na thokpa zero amana khangalakli MLA Khemsan Litan Charaikong Kuki Relief Camp ta laglam khibadu Kuki IDP singna yaning de hana phongdorakhrei ngarang singjamai kendra gi MLA Yumnam Khemsan Litan Charaikong Relief Camp ta laglam khiba khongsat adu relief center asida lairiba Kuki IDP singna taramna okte amasung yaning de hana phongdorakhrei relief camp asigi in charge Lun khojau baitina thadurkiba cherol amana haribadi relief camp adu da lairiba inmate singna thabak subat chatna khringai camp asida angang nupi amasung sahi yamlaba ahsingna lairingai matamda hana mangjauna na khangalakpa tawdana MLA Khemchana BJP ki worker single loina mafam adu da lakhibani MLA ki khongsaradu thangai sengbadi kamjong visit ki damak lakhibani loina kem adu da miyam amasung daita laiba inmate sing laitringai da karisu khangjadaba angang singa photo kamina khibani MLA ki asigum masagi
ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯈꯣꯡꯆꯠ ꯑꯁꯤ ꯀꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ IDPꯁꯤꯡꯅ ꯇꯔꯥꯝꯅ ꯑꯣꯛꯇꯦ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯗꯒꯤ IDPꯁꯤꯡꯅ ꯂꯥꯞꯅ ꯂꯩ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯃꯇꯝꯁꯤꯗ ꯂꯤꯗꯔꯁꯤꯡꯅ ꯗꯥꯏꯇ ꯂꯩꯅ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤ ꯂꯩꯅ ꯑꯃꯁꯨꯡ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯕꯛ ꯇꯧꯕꯤꯌꯨ ꯍꯥꯏꯔꯤ ꯀꯨꯀꯤ ꯏꯟꯄꯤ ꯎꯈ꯭ꯔꯨꯜꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅꯁꯨ MLA ꯈꯦꯝꯆꯥꯅ ꯂꯤꯇꯥꯟ ꯁꯔꯩꯈꯣꯡ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯑꯟꯑꯣꯊꯣꯔꯥꯏꯖ ꯑꯃꯁꯨꯡ ꯑꯟꯏꯟꯚꯥꯏꯠ ꯑꯣꯏꯕ ꯃꯑꯣꯡꯗ ꯂꯥꯛꯈꯤꯕ ꯑꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯑꯁꯤꯒꯨꯝꯕ ꯈꯣꯡꯆꯠ ꯑꯁꯤ ꯂꯨꯞ ꯑꯁꯤꯅ ꯌꯥꯕ ꯉꯝꯂꯣꯏ ꯏꯔꯥꯡ ꯃꯥꯌꯣꯛꯅꯔꯤꯉꯩ ꯌꯨꯝ ꯀꯩ ꯀꯌꯥ ꯃꯥꯡ ꯇꯥꯛꯈꯤꯕ ꯈꯨꯜ ꯀꯌꯥ ꯃꯩ ꯊꯥꯈꯤꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯍꯥꯏꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯅꯍꯥꯛꯅ ꯃꯇꯝ ꯑꯗꯨꯗ ꯃꯔꯥꯜ ꯂꯩꯇꯕꯁꯤꯡ ꯑꯃꯁꯨꯡ ꯖꯁꯇꯤꯁꯀꯤꯗꯃꯛꯇ ꯂꯦꯞꯈꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯂꯤ ꯂꯣꯏꯅꯅ ꯈꯨꯗꯛꯇ ꯑꯃꯗꯤ ꯍꯥꯟꯅ ꯀꯔꯤꯃꯠꯇ ꯈꯪꯍꯜꯂꯝꯕ ꯇꯧꯗꯅ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯂꯥꯛꯈꯤꯕ ꯑꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯀꯣꯛꯀꯗꯕ ꯅꯠꯇꯦ ꯎꯈ꯭ꯔꯨꯜꯗ ꯇꯥꯡꯈꯨꯜ ꯏꯆꯤꯟ ꯏꯅꯥꯎ ꯂꯩꯔꯤꯕꯁꯤ ꯌꯦꯡꯂꯒ ꯑꯀꯛꯅꯕ ꯃꯩꯇꯩꯁꯤꯡ ꯂꯝꯕꯤ ꯑꯁꯤ ꯐꯥꯎꯗꯨꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯒꯤ ꯑꯌꯥꯕ ꯄꯤꯕꯅꯤ ꯍꯥꯏꯔꯗꯨꯅ ꯀꯨꯀꯤ ꯏꯟꯄꯤ ꯎꯈ꯭ꯔꯨꯜꯅ ꯀꯨꯀꯤ ꯃꯤꯌꯥꯝꯒꯤ ꯔꯥꯏꯠ ꯁꯦꯐꯇꯤ ꯗꯤꯒꯅꯤꯇꯤꯒꯤꯗꯃꯛꯇ ꯂꯦꯞꯂꯤ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯄ꯭ꯔꯣꯇꯣꯀꯣꯜ ꯑꯃꯠꯇ ꯌꯥꯎꯗꯅ ꯀꯨꯀꯤ ꯑꯦꯔꯤꯌꯥꯗ ꯄꯣꯂꯤꯇꯤꯀꯦꯜ ꯐꯤꯒꯔꯁꯤꯡꯅ ꯆꯠꯄꯒꯤ ꯑꯣꯄꯟ ꯄꯥꯔꯃꯤꯁꯟ ꯐꯪꯏ ꯍꯥꯏꯅ ꯂꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯔꯤ